ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯇ꯭ꯋꯔꯀꯤꯡꯗꯣ ꯈ꯭ꯋꯥꯡ ꯅꯤꯛꯈꯤꯕ ꯈ꯭ꯋꯥꯡꯒꯤ ꯖꯒꯣꯏꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯐꯖꯗꯦ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯩꯅ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯪ ꯇꯥꯕ꯭ꯔꯣ ꯅꯪ ꯏꯟꯚꯤꯇꯦꯁꯟ ꯀꯥꯔꯗ ꯂꯥꯛꯄ꯭ꯔꯣ ꯍꯌꯦꯡꯁꯦ 13 ꯑꯣꯒꯁ ꯇꯧꯒꯅꯤ ꯍꯥꯏꯌꯦ ꯑꯗꯣ 13 ꯑꯣꯒꯁ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣꯅꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ 13 ꯑꯣꯒꯁ ꯍꯥꯏꯁꯤꯕꯨ ꯅꯠꯇꯦ ꯃꯣꯏ ꯏꯁꯩ ꯀꯣꯟꯁꯔꯠꯁꯨ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯀꯔꯤꯅꯣ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯤ ꯀꯥꯏꯅꯗꯤ ꯃꯦꯟꯁꯟ ꯇꯧꯕ ꯑꯩ ꯈꯟꯖꯕꯗ ꯗꯤꯖꯦ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯟꯅ ꯄꯤꯉꯩ ꯗꯤꯖꯦ ꯑꯣꯏꯅ ꯄꯤꯉꯩ ꯃꯇꯝꯗꯤ ꯍꯩ ꯂꯩ ꯄꯨꯔꯒ ꯌꯥꯝ ꯆꯠꯅꯔꯝꯕꯅꯦꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯈꯟꯖꯔꯤ 13 ꯑꯣꯒꯁꯁꯦ ꯑꯁꯨꯃꯥꯏꯅ ꯑꯩꯁꯨ ꯌꯥꯎꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯏꯁꯨ ꯂꯥꯟꯅꯦ ꯀꯣꯔꯣꯅꯥꯅꯦ ꯃꯌꯥꯝ ꯇꯧꯁꯟꯗꯅ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯆꯥꯎꯔꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ 13 ꯑꯣꯒꯁꯀꯤ ꯏꯟꯚꯤꯇꯦꯁꯟ ꯂꯥꯛꯄꯁꯤꯗꯗꯤ ꯑꯩꯁꯦ ꯈꯪꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯈꯜꯂꯤ ꯅꯪꯁꯨ ꯆꯠꯁꯤꯀꯣ ꯑꯗꯣ ꯍꯌꯦꯡꯗꯣ ꯈꯔ ꯅꯥꯟꯕ ꯗ꯭ꯔꯦꯁ ꯑꯃ ꯇꯧꯔꯣ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯁꯦꯠꯄ ꯍꯧꯖꯔꯦ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤꯕꯅꯤ ꯃꯤꯠꯀꯁꯦ ꯃꯥꯏꯀꯁꯦ ꯂꯣꯏꯅ ꯊꯛꯑꯦ ꯍꯥꯏꯕ ꯆꯤꯅꯤꯛ ꯃꯤꯔꯤꯛꯀ ꯁꯦꯠꯇꯅ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯌꯦꯡꯒꯤꯗꯃꯛꯇ ꯅꯪ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯗꯨꯅ ꯇꯧꯔꯤꯔꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯦꯠꯇꯣꯛꯑꯦ ꯍꯌꯦꯡꯗꯤ ꯀꯩ ꯁꯦꯠꯇꯣꯔꯤꯒꯦ ꯑꯩ ꯈꯜꯂꯤꯕ ꯑꯩꯗꯤ ꯀ꯭ꯔꯣꯞ ꯇꯣꯞꯀ ꯍꯣꯏ ꯅꯪꯅ ꯖꯍꯥ ꯑꯃ ꯁꯦꯠꯂꯁꯨ ꯑꯗꯨꯃꯛ ꯄꯛꯆꯒꯅꯤ ꯀꯩꯒꯤꯅꯣ ꯂꯥꯏꯔꯤꯕꯤꯅꯤꯅ ꯅꯪꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩ ꯉꯁꯤꯗꯒꯤ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯕꯅꯤꯅ ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯪ ꯈꯛꯇꯅ ꯎꯕꯅꯦ ꯃꯌꯥꯝꯗꯤ ꯎꯕ ꯅꯠꯇꯦ ꯑꯩ ꯄꯩꯁꯥ ꯂꯣꯏꯊꯣꯛꯅꯤꯡꯗꯦ ꯍꯦ ꯑꯩꯉꯣꯟꯗ ꯂꯩꯔꯕꯤ ꯀꯥꯏꯔꯗꯅ ꯅꯪꯅ ꯇꯧꯊꯣꯔꯛꯏꯕꯗꯨꯗꯤ ꯂꯩꯔꯕꯤ ꯄꯠ ꯇꯠꯄꯤ ꯀꯩꯁꯨ ꯁꯨꯝ ꯂꯩꯖꯗꯕꯤꯒꯤꯅꯦ ꯅꯣꯡꯃꯕꯨ ꯑꯅꯤꯔꯛ ꯔꯤꯄꯤꯠ ꯇꯧꯔꯁꯤꯟꯅꯕ꯭ꯔꯣ ꯐꯤꯕꯨ Next day. ꯑꯩꯈꯣꯏ ꯁꯦꯅꯗꯤ ꯍꯥꯏꯔꯤꯕꯀꯣ 13 ꯑꯣꯒꯁꯁꯦ ꯄꯨꯡ 8ꯗꯤ ꯍꯧꯒꯠꯂꯒ ꯆꯠꯅꯩ ꯍꯥꯏꯅ ꯑꯩꯁꯦ ꯄꯨꯡ 8ꯗꯤ ꯍꯧꯒꯠꯂꯒ ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯗꯅ ꯂꯥꯛꯑꯕꯅꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯩꯃꯥ ꯑꯩꯗꯤ ꯀ꯭ꯔꯣꯞ ꯇꯣꯞ ꯏꯠꯀꯦ ꯇꯧꯕꯅꯦ ꯅꯪꯒꯤꯗꯨꯗꯤ ꯀ꯭ꯔꯣꯞ ꯇꯣꯞ ꯅꯠꯇ꯭ꯔꯦ ꯃꯅꯤꯄꯨꯔꯤꯗ ꯂꯤꯔꯒ ꯂꯥꯛꯑꯕꯣ ꯀꯔꯤꯅꯣ 13 ꯑꯣꯒꯁ ꯍꯥꯏꯕꯁꯦ ꯈꯔ ꯈꯪꯅ ꯅꯁꯥꯅ ꯈꯪꯅꯀꯣ ꯈꯪꯗꯦꯗ ꯅꯪꯁꯨ ꯗꯥꯎꯟ ꯃꯥꯔꯀꯦꯠ ꯅꯪꯒꯤ ꯗ꯭ꯔꯦꯁꯤꯡ ꯁꯦꯟꯁꯇꯣ ꯑꯩꯅꯒ ꯈꯪꯖꯕ ꯌꯥꯕ ꯅꯠꯇꯦꯗ ꯅꯪ ꯀꯔꯤ ꯑꯣꯏꯔꯦꯗꯅ ꯅꯪ ꯀꯔꯤ ꯑꯣꯏꯔꯦꯗꯅ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯎꯔꯦꯗꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯦꯡꯕꯅꯤ ꯈꯪꯉꯦꯗꯅ ꯁꯤꯗ ꯅꯨꯄꯥ ꯄꯨꯝꯅꯃꯛꯅ ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯅꯪ ꯋꯥꯒꯅꯣ ꯄꯥꯔꯇꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯜꯂꯣ ꯃꯌꯥꯝ ꯍꯜꯂꯣ ꯉꯁꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯏꯁꯩ ꯁꯛꯆꯒꯅꯤ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯄꯦꯇ꯭ꯔꯤꯌꯣꯠꯁꯀꯤ ꯅꯨꯃꯤꯠꯅꯤꯅ ꯑꯩ ꯐꯖꯕ ꯏꯁꯩ ꯁꯛꯑꯝꯒꯦ ꯆꯥꯏ ꯈꯦꯡꯉꯁꯦ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇ ꯅꯆꯥꯁꯤꯡꯒꯦ ꯏꯁ ꯐꯨꯔꯤꯠꯅꯦꯅ ꯃꯊꯨꯟꯁꯨ ꯁꯦꯒꯥꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯕꯦꯕꯤ ꯑꯩ ꯖꯒꯣꯏ ꯑꯃ ꯁꯥꯅꯤꯡꯕ ꯄꯣꯛꯑꯦꯕ ꯃꯥꯒꯤ ꯏꯁꯩꯁꯦ ꯇꯥꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯄꯨꯟꯁꯤꯒꯤ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ so much vibe so much feelings oh my god ꯑꯩ twerk ꯇꯧꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ twerk ꯇꯧꯔꯒꯦ please युवराज इनिंगथौबु कदाइदा लेगी इनिंगथौबु येंगे हाइदुना लाक्तिबने बो युवराज इनिंगथौबु कदाइदा लेगी ꯑꯩꯅꯤꯅꯦ ꯌꯨꯕꯔꯥꯖ ꯑꯩꯅꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯍꯪꯉꯤꯕꯗꯣ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥꯜꯂꯤ ꯁꯨꯛ ꯀꯨꯏꯅ ꯁꯔꯒꯁꯤꯗ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯌꯨꯕꯔꯥꯖ ꯃꯁꯛ ꯈꯪꯉꯝꯗꯕ ꯀꯔꯝꯅꯅꯣ ꯏꯕꯦꯝꯃ Oh ऐसे मेमोरी लॉस के अनाबा मदी ले युवराज अइना सिदा लाक्तिबसे युवराज मियोइबदि नत्रबनिना अखोइगी मेमोरी हाइबा फंक्शनल ओइबा ऑर्गन दुमदि याउद्रबनिना काउबा हाइबदि महौसाना ओइबनि युवराज अदुबु युवराज अइना बे युवराज की मफमदा लाक्तिबसे युवराज उबिदिबरा मखादा मणिपुर सरालेबाक तौरिबा फिल्मसे उबिदिबरा युवराज मखादा करी तोरके अदुगा वन मोर थिंग नंना इंग्लिश गाम लोइबदु करिगिनो ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯏꯪꯒ꯭ꯔꯥꯖꯁꯤꯡꯗꯣ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯪꯒ꯭ꯔꯥꯖꯀꯤ ꯃꯇꯨꯡꯗ ꯃꯊꯨꯟ ꯆꯨꯞꯄꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯏꯪꯂꯤꯁ ꯇꯣꯟꯒꯅꯣ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯦꯡꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟ ꯂꯣꯜꯂꯣ ꯉꯥꯛꯄꯤꯒꯅꯤ युवराज ꯉꯥꯛꯄꯤꯒꯅꯤ ꯃꯈꯥꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ युवराजꯀꯤ ꯃꯐꯝꯗ ꯇꯝꯕꯒꯤ ꯇꯤꯛ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯄꯥꯟꯗ ꯋꯥꯍꯩ ꯃꯔꯤ ꯃꯌꯥꯝꯁꯤ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯊꯥꯡꯒꯥꯜ ꯖꯦꯅꯔꯦꯜ महात्मा कवियो युवराज ही चले ओ कविरो युवराज बीच केंद्र से नंगी उद्रब्रा लेमाइदे तौरी बसे अखोइना सोरारेंदा लेइरे हाइबे मतिक मोइना उसित थोइददना मसी डीजे नाइ तौरी बसे करिगिनो अखोइना मतमदुदा मखोइबु अखोइगी चरानोदाबु अवाव फंगालोइगे हाइदुना अखोइगी थवाइबु पोन्थापिदुन हिमालय बापु कनकी अदुबु मसीगी फिवम सिदि करिनो मोटलबा ताइबंग अमा ओइरे मोटलबा लेबाग अमा ओइरे अमोटपना थल्लबा हा
इंग्रेज पो अखोइना तानबा हाइदुना होटनादुना ताथोखी अदुगा ngasiना इंग्रेज की मतौ तमदुना मखोइना ngasi चोमबगा फनबगा अदुदगी हेदोक्तुना मोइना अखोइबु सितबा असि लेबाक्ता लेरुबना करिमतदि तौबा ngamdre अदुबु ngasi ताइबंगसि तौरिबसे करिनो ग्यानम तादे लोइनमक पोइ लोइनमक उरिबनि आइसु मखोइना नहानगैदगी लेबाक निंगबनि लेबाकी हाइदुना चोंथोक्तुना लांदा सलु याखिबा पुनम अइना थागले अदुबु ngasi numitida loina mangthokpa haibasidi simadi tawhidaba thabakni makoina kasar macha singda tripura da bangladesh da leiriba maitei macha singda makoina mayang machani mayangi ini natraga mama lebak ningdaba macha singni haiduna makoina heke khaibi kasar manu haiduna heke khaibi adubu ngasi numitida uribasidi yamna tayonare kasar manu singduna ngasi duk thamoi tawduna mama lebak ningba macha sing oiduna maram mokpa macha sing haibado makoina oiki ngasi numit 13 august sida मकोइना एखोइबु थमोइगी ओइबा टरपरंदो पिरदि अदुबु असोमदना करि तौरि फी अंगोबा सेपाइसु उदे अतेना तिनबा फी तौरिबसिबु करिनो हा मथुन निप्पा खरा मख्वांग निप्पा खरा थी येंगैबा थबकलो चनमगे मोय तौरोदना अखोइ मिंग हातबिदा मोय तौरो कॉन्सर्ट हम तौरो दुदि नते अथोबा नमिति थौरम माइना मोय पाथोगा अखोइगी फोटो दो हापगा मोयना तौरिबसिदि मथुन खरा ने मख्वांग खरा ने करिनो तौरिबसिबु अइ गानम तादे लाइरम नेदा लेरुरबनिना अइ करिम तौबा गमदे पांगल थोकते युवराज ऐसु हाइजनिंग बवा लेरी ये कछारद लेरीबा इचाइसु सिंगसिना निंगोल चकौबा फाउबा मणिपुर दा लान थोई नुंगाइ थोपा यादे हाइदुना वा बसरु यामिनादि अदुगा याउसंग थबल फाउबा चोंदे हाइरगा करिनो मणिपुर दना अथौबा नुमित्ता डीजे चोंगिसिबु असेबु करिनि हाइना लौसिगे युवराज ममा लेबाग निंग बसे कनाने हेले आइबदु ओबा फंगले ममा मत्तगी मचानी सेटना खाइना खरबा मतुं लाबना चटखरबा मचादुना ममागी माइकेबु येंगलगा टेक्थारी अदुगा युमदा लेहोबा मचादुना ममाबु योंथोगले असेबु करि हाइना खनसिगे युवराज कपकनु कपगी मतम नत्रे हुजिक नोमगी मराई चाइथरक्लबा मणिपुर से अखोइना सुकनबा गमरोय मणिपुर की मैते मचासिंग सुकनबा गमरोय खरनी ममांगदना मरा लेजेद्रबा मैते मचासिंग थवाइ लौदना कांग खोंचाइकी लेफम चाफम खंखिदे अदुगा हौजिंगना खितंग फरकले खनबदा तौरतिबा मतौसि करि हौजिक एकोइना मखोइगी मनादा चटलगा वा हाइबा ngamdrbasu मखोइगी मंगलादा चटलगा वादि हाइबा ngamgani हौजिक चसे Hey babe, ngasi ki tour yam nungai khre. Ai yam nungai haisini. Oh my god, nangi ngasagi tour to aina khali professional dancer ni aina. Ai adu yam phajana tawba. Ai dingam de ba kwangse. Ngamde. Nang yam phajana taw ya ba. Adu kedi mai kai mari dagi amuk nagi thumde jai ba da. Oh my god, so nice. Adu ni dana, deli dagi halas be hai tadana. Halawai de leba pati kom dila leba noi na hagadro. Hey, impal de le na phang sa kan khangi dana. Is Lulu, you kind of pump low, Chris. La Pata DJ on a man, Amateur, is no way Macharan when he can. La way Massase. I took Yana Yantaba, not Usaram Kiro, why DJ outing a Sibudi, Nanga, I put with her now. I do it so, as I come into the Nangne, Sandokadovo order, so Nang order ne. हौजिकांगी अंगांग ओइरबनिना अइबुदि मसक खंगमरोय अदुबु अइ मसक ताकलमगे अइसे मणिपुर इमा लेबाकसिबु कनबदा सरुक याखरबा थवाइना पोंथा पीखरबा बीर टिकेंद्रजीत हाइबदो अयाकनि अइ वाम हाइरमगे ngasi nangna tawriba twerking do khwang nikkiba khwang gi jagoi do adudo ya phajade aduna hayengi numitta nang singdo kadabani natrabadi nangi na thwai aina logo lakre Ibuda ibunga aingonda to singdo wari busbo Lady Manupazing Chongli Paliba, DJ Cataloy no Pangakane, Silly Langiba, Punamas no Pangakane. More to the height of the na, I get to a character, I give video for a virus at Haiduna. I wanted the target of River City. No, I don't like it. nang na thwai pamudraba ha nang na thwai pamudraba nang na bai melura Tawsirage, I sing of Serege. Adubo, I'm at the limb of Harba. I am the Nungara. Masigi breaking news pathokchariba news reporter Romario ai ming Romario kowi ai mamang do viral chaluba nu baduni ado ngasidi gyan ta na phamna ai news reporter sengdokchabagi lamda ai se phamjare ado ngasigi sengdokchabagi damakta aina kokhatchari habidi ngasai dagi lepna leba nu pise asina sengdokchagadori ma na ngarang tawkiba khwang gi jagoi nikkiba thundo adudo ngasi mak sengdokchagadori kari aina sengdokchage aina laksari base ngarang aina khwang nikdo badugini ado ai wa ma de hainingi aina khwang nikdo bado ai
ꯑꯩꯅ ꯍꯦꯛꯇ ꯅꯤꯛꯀꯦ ꯍꯥꯏꯅ ꯅꯤꯛꯄ ꯅꯠꯇꯦ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯗꯣ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯅꯤꯛꯂꯛꯑꯣꯏ ꯃ꯭ꯌꯨꯠꯇ ꯅꯤꯛꯂꯛꯑꯣꯏ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯅꯨꯄꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕꯤꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯅꯤꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏꯅ ꯑꯩꯕꯨ ꯅꯨꯄꯤ ꯃꯃꯥꯡ ꯊꯥꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯃꯣꯏꯒꯤ ꯃꯔꯥꯜꯅꯤ ꯃꯣꯏꯅ ꯀꯧꯔꯛꯑꯦ ꯑꯩꯅ ꯆꯠꯂꯦ ꯑꯩꯅ ꯁꯥꯔꯦ ꯃꯣꯏꯅ ꯏꯁꯩ ꯊꯥꯔꯦ ꯑꯗꯨ ꯃꯔꯥꯜꯗꯣ ꯀꯅꯥꯒꯤꯅꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯒꯨꯗ ꯒꯔꯜꯅꯤꯅ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯁꯥꯏꯠꯀꯤꯗꯤ ꯑꯩ ꯑꯗꯨꯝ ꯁꯦꯡꯗꯣꯛꯆꯔꯒꯦ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯏꯅ ꯃꯁꯥ ꯃꯁꯥꯅ ꯈꯪꯅꯔꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯗꯤ ꯁꯣꯔꯤ ꯆꯨꯝꯃꯤ ꯌꯥꯝ ꯐꯖꯕ ꯄꯥꯎꯇꯥꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯅ ꯄꯤꯕꯤꯔꯦ ꯉꯁꯤꯗꯒꯤ ꯃꯥ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯡꯗꯅ ꯈꯦꯗꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯃꯇꯝꯅꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯔꯝꯅ ꯆꯥꯎꯈꯠꯁꯤ ꯍꯥꯏꯕ ꯈꯟꯕ ꯃꯇꯝꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ Thank you.